ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯄꯟꯊꯧꯂꯤꯛꯂꯝꯅ ꯂꯦꯞꯇꯅ ꯊꯥꯖꯔꯛꯄ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯦꯘꯅ ꯄ꯭ꯔꯤꯌꯥꯗ ꯔꯣꯖꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯍꯥꯛ ꯔꯣꯖꯤꯒ ꯎꯅꯅꯤꯡꯈꯤ꯫ ꯔꯣꯖꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯤ ꯇꯝꯅꯤꯡꯉꯤ, ꯍꯥꯏꯅꯤꯡꯉꯤ꯫ ꯍꯥꯏꯕꯗꯤ ꯉꯝꯖꯗ, ꯇꯝꯕꯗꯤ ꯉꯝꯖꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯦꯘꯗꯣ ꯃꯇꯝ ꯈꯔ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯖꯤꯗꯣ ꯃꯦꯘꯒꯤ ꯋꯥꯈꯜ ꯈꯟꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯤ ꯕꯤꯄꯤꯟꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯅꯁꯨ ꯃꯦꯘꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯔꯣꯖꯤꯗꯗꯤ ꯇꯝꯈꯤꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯝꯂꯨꯔꯕꯁꯨ ꯔꯣꯖꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯄ꯭ꯔꯤꯌꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ, ꯌꯥꯝꯅꯁꯨ ꯀꯤꯈꯤ꯫ ꯄ꯭ꯔꯤꯌꯥ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯔꯣꯖꯤꯗꯣ ꯕꯤꯄꯤꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯇꯝꯂꯒ ꯍꯦꯛꯇꯃꯛ ꯀꯞꯆꯩ꯫ ꯃꯍꯥꯛꯁꯤꯕꯨ ꯍꯤꯡꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯕꯨ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯍꯟꯅꯕꯒꯤ ꯋꯥꯍꯩ ꯀꯌꯥꯇꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯗ ꯇꯝꯂꯤꯕ꯫ ꯄ꯭ꯔꯤꯌꯥꯗꯣ ꯔꯣꯖꯤꯕꯨ ꯊꯦꯝꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥ ꯑꯃꯗꯤ ꯀꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯖꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ, ꯔꯣꯖꯤ, ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯥ? ꯔꯣꯖꯤꯗꯣ ꯇꯞꯅ ꯈꯨꯝꯂꯛꯑꯦ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏ, ꯗꯥ ꯃꯦꯘꯗꯣ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏ, ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ꯫ ꯅꯪꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯑꯁꯦ ꯇꯝꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯄꯥꯎ ꯑꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯗꯥ ꯃꯦꯘꯗꯣ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄ ꯉꯝꯒꯅꯤꯁꯨ ꯍꯥꯏ꯫ ꯔꯣꯖꯤꯗꯣ ꯇꯞꯅ ꯈꯨꯝꯂꯛꯑꯦ, ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯊꯥꯖꯔꯨꯒꯅꯤ? ꯗꯥ ꯃꯦꯘ ꯀꯅꯥꯅꯣ? ꯅꯪꯅꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯆꯤꯔꯣꯜꯅꯤ, ꯇꯥꯠꯅꯤ, ꯇꯥꯠ ꯍꯩꯕ ꯅꯨꯄꯥꯅꯤ꯫ ꯊꯥꯖꯔꯨꯅꯨꯗ, ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯆꯤꯔꯣꯜ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃ ꯍꯥꯏꯔꯛꯑꯦ, ꯃꯍꯥꯛꯀꯤ ꯋꯥꯍꯩ, ꯃꯍꯥꯛꯅ ꯍꯟꯗꯛ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦ꯫ ꯅꯪ ꯇꯁꯦꯡꯅꯅ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯅꯪ ꯀꯔꯤ ꯈꯟꯒꯅꯤ? ꯔꯣꯖꯤꯅ ꯍꯥꯏꯔꯛꯑꯦ, ꯃꯗꯣ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ, ꯃꯍꯥꯛꯀꯤ ꯂꯧꯅꯝꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃ ꯍꯥꯏꯔꯛꯑꯦ, ꯗꯥ ꯃꯦꯘꯗꯣ ꯅꯪꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯈꯛ ꯍꯥꯏꯔꯛꯈꯤꯗꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒ ꯂꯣꯏꯅꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯔꯛꯈꯤꯗꯕ꯭ꯔꯥ? ꯔꯣꯖꯤꯅ ꯇꯞꯅ ꯈꯨꯝꯂꯛꯑꯦ, ꯅꯍꯥꯟ ꯃꯈꯩ ꯃꯥ ꯑꯩ ꯂꯣꯏꯅꯔꯤꯉꯩ ꯋꯥꯔꯤ ꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯀꯥꯡꯊꯣꯛꯂꯛꯇꯦ꯫ ꯃꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡꯃ ꯑꯩꯅ ꯏꯅꯝꯃ ꯔꯣꯃꯤꯇꯥ ꯈꯣꯏꯗ ꯆꯠꯄꯗꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯈꯛꯇꯗꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ꯫ ꯃꯉꯣꯟꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯅꯨꯡꯁꯤꯈꯛ ꯍꯥꯏꯈꯤꯗꯦ꯫ ꯊꯃꯣꯏꯗ, ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤꯕꯗꯤ ꯌꯥꯏ, ꯃꯉꯣꯟꯗꯗꯤ ꯑꯩꯗꯤ ꯈꯛ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ, ꯅꯨꯡꯁꯤ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯑꯩ ꯅꯨꯡꯁꯤꯈꯛ ꯍꯥꯏꯔꯣꯏ,
ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯦ ꯔꯣꯖꯤꯒꯤ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯦꯘꯒꯤ ꯋꯥꯔꯤꯗ ꯇꯣꯛꯂꯒ ꯃꯍꯥꯛꯅ ꯕꯤꯄꯤꯟꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯔꯛꯑꯦ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯑꯦ ꯗꯥ ꯕꯤꯄꯤꯟꯁꯦ ꯇꯁꯦꯡꯅꯃꯛ ꯊꯥꯖꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯃ ꯅꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤꯉꯩꯗ ꯃꯥꯅ ꯑꯣꯏꯔꯝꯕ ꯃꯑꯣꯡꯁꯤꯡ ꯑꯗꯣ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯪꯒꯤꯗꯃꯛ ꯃꯍꯥꯛꯅ ꯆꯦꯟꯕꯤꯈꯤꯕ ꯆꯣꯡꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯉꯛꯑꯦ ꯊꯥꯖꯁꯨ ꯊꯥꯖꯗꯦ ꯔꯣꯖꯤꯅ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯀꯅꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯪꯁꯤꯟꯅꯤꯡꯒꯅꯤ ꯀꯅꯥꯅꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯣꯏꯅꯅꯤꯡꯒꯅꯤ ꯋꯥꯔꯤ ꯁꯥꯅꯤꯡꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯂꯥꯞꯅ ꯏꯅꯥꯛꯇꯒꯤ ꯂꯩꯅꯤꯡꯕ ꯇꯥꯕꯅꯤ ꯐꯔꯦꯁꯦ ꯇꯣꯛꯂꯁꯤ ꯗꯥ ꯕꯤꯄꯤꯟꯗꯣ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯕꯗꯣ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯒ ꯌꯥꯎꯕ꯭ꯔꯥ ꯃꯁꯛꯀ ꯈꯪꯕ꯭ꯔꯥ ꯈꯪꯂꯕꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯑꯦ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯅꯨꯄꯤ ꯀꯣꯏꯖꯕꯗꯣ ꯅꯪꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯪ ꯀꯞꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯔꯣꯖꯤꯅ ꯍꯥꯏ ꯀꯞꯂꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤꯅꯦ ꯐꯔꯦ ꯌꯦꯡꯉꯔꯣꯏꯁꯤ ꯅꯪꯁꯨ ꯂꯥꯛꯄ ꯀꯨꯏꯔꯦ ꯑꯩꯈꯣꯏꯗ ꯌꯨꯝꯗ ꯅꯪ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯅꯣꯡꯃ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯑꯣ ꯋꯥꯍꯩꯁꯦ ꯍꯥꯏꯅꯔꯒ ꯄ꯭ꯔꯤꯌꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯖꯤꯗꯣ ꯂꯩꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯀꯞꯂꯒ ꯑꯁꯨꯝ ꯂꯩ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯤꯡ ꯃꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯗꯕ ꯍꯥꯏꯕꯁꯤꯇꯅꯤ ꯔꯣꯖꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯃꯨꯡꯗ ꯑꯁꯨꯝ ꯇꯨꯝꯂꯒ ꯀꯞꯆꯔꯤꯕ ꯈꯟꯖꯔꯤꯕ ꯕꯤꯄꯤꯟꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯦꯟꯅ ꯁꯣꯟꯊꯈꯤꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯦꯘꯅ ꯔꯣꯖꯤꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯔꯣꯖꯤꯁꯨ ꯍꯥꯟꯅꯗꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯄꯥꯏꯈꯠꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯦꯘꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯔꯣꯖꯤꯅ ꯈꯨꯝꯃꯦ खरा फरे मेघना हंगे चाकादी खर खर यामना चाबा यारबरा नसा खरा नुंगाइरबरा रोजीना हाय कैसुम तौद्रेदा युमदगी थोंगान फाउबा तमना तमना थोकपसु ngamle मेघना हायरे तुनी को नतोमदा थोकप्रा रोजीना खुम्मे नतेदा प्रियाना मतेंग पांगबिरगा थोकपने असुमना वरी ngaktung sanaraba matungda मेघना mo हायरे रोजी hangchitti ai yumda laklani ado nangonda ai wa matangdi haige nang tasengna yagadra रोजी ने खुमलाए यागदब ओइरबदि यागे यारोइदब वादी हायरकनुदा मेगदो हाइफम तफुम खंगद्रे महाक नुपाने हायरगदि येंगे हायदुना महाकना तपना रोजीदा असुमना हायरए रोजी नंग करी खलिगे नंगिदमक नंगा आइगा पुछिसिमा हिंगिनबा पामे नंग तसेंगना याबियुबा रोजीना हायरए दामेगा मदु ओइरोइदबा वाखन्ने नंगी तुंगी पुंसिगिदमक नंगी चानबा नुपी अमा येंगुदा कना लैत्रबा तुसोन मासोलबा आइगा लंबा पारुनुदा नखोइगी युंगी मीनसु यारोय पामसु पामलोय मपान थोंगदा खक रोजी सि नुंगाइते हायदुना मिनुंगसु उत्पीबा ngakdane नुंगददी
ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯟꯅꯕ ꯇꯥꯏꯕꯪꯅꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯃꯦꯘꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯣꯏꯁꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯆꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯖꯒꯦ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯌꯥꯕꯤꯔꯕꯗꯤ ꯅꯪ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯁꯤꯕ ꯔꯣꯖꯤꯅ ꯍꯥꯏ ꯗꯥ ꯃꯦꯘ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯔꯛꯂꯒꯅꯨ ꯇꯣꯛꯂꯁꯤ ꯌꯥꯔꯦ ꯃꯦꯘꯅ ꯑꯃꯨꯛ ꯍꯥꯏ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯗꯕ꯭ꯔꯥ ꯔꯣꯖꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯕꯗꯤ ꯌꯥꯏ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯈꯛ ꯍꯥꯏꯔꯣꯏ ꯍꯥꯏꯁꯨ ꯍꯥꯏꯈꯤꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯦꯘꯗꯣ ꯔꯣꯖꯤꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯦꯘꯅ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯆꯞꯂꯨꯅ ꯂꯦꯞꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯁꯦ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯁꯣꯏꯔꯨꯕꯗꯒꯤ ꯃꯍꯩꯅꯤ ꯐꯣꯟ ꯊꯝꯂꯝꯗꯥꯏꯁꯤꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯌꯥꯕꯤꯔꯕꯗꯤ ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯒ ꯂꯩꯖꯒꯦꯀꯣ ꯊꯝꯂꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯘꯗꯣ ꯐꯣꯟ ꯊꯝꯈꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯖꯤꯗꯣ ꯃꯦꯘꯒꯤꯗꯃꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯈꯜꯂꯛꯏ ꯗꯥ ꯃꯦꯘꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯔꯣꯖꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯣꯛꯆꯔꯨꯏ ꯀꯨꯏꯅ ꯅꯣꯛꯄ ꯐꯪꯈꯤꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯃꯃꯥꯟꯅꯕꯤꯒ ꯊꯣꯡꯒꯥꯟꯕꯨ ꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯔꯣꯖꯤꯕꯨ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯔꯔꯣꯏ ꯁꯣꯏꯅꯥꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕꯗꯣ ꯔꯣꯖꯤ ꯇꯥꯈꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯤꯡꯕ ꯀꯥꯏꯈꯤ ꯔꯣꯖꯤꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ ꯃꯦꯘꯗ ꯐꯣꯟ ꯑꯃꯠꯇꯗꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯦꯘꯗ ꯐꯣꯟ ꯇꯧꯏ ꯃꯦꯘꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯃꯩ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯂꯦ ꯔꯣꯖꯤꯗꯣ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯦꯘꯗ ꯃꯦꯁꯦꯖ ꯑꯁꯥꯡꯕ ꯑꯃꯗꯤ ꯏꯔꯒ ꯊꯥꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯦꯘꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯩ ꯈꯔ ꯆꯞꯂꯕ ꯃꯇꯨꯡ ꯃꯩ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯏ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯤꯒꯤ ꯃꯦꯁꯦꯖ ꯑꯁꯥꯡꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯗꯥ ꯃꯦꯘ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯌꯧꯔꯛꯎꯀꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯒꯤꯗꯃꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯈꯜꯂꯛꯏ ꯅꯪꯒꯤ ꯁꯛꯇꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯌꯥꯝꯅ ꯇꯠꯇꯅ ꯎꯅꯤꯡꯂꯛꯏ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯅꯤꯡꯂꯛꯑꯦ ꯅꯪꯅ ꯐꯣꯟ ꯑꯣꯐ ꯂꯩꯈꯤꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯤꯟꯕꯥꯟ ꯊꯣꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯩꯒꯤ ꯃꯔꯛꯇꯗꯤ ꯀꯔꯤꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯟꯊꯣꯛꯂꯕꯤ ꯑꯩꯁꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯃꯦꯘꯅ ꯔꯣꯖꯤꯗ ꯐꯣꯟ ꯇꯧꯏ ꯐꯣꯟ ꯑꯗꯣ ꯔꯤꯁꯤꯞ ꯈꯛ ꯇꯧꯔꯛꯇꯦ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗꯒꯤ ꯐꯣꯟ ꯑꯗꯣ
Priyana paikhalake. Priya do kabla phone okle. Megan hangi. Rojira. Priyana khumme. Natte. Da Mega. Rojido. Ngasi akhoi mayambu thadolaga chatkhireni. Wahai adu tabada Mega swai lauki. Punga e thajade. Rojina asumna tawkhini haibado. Mega su hidna kabla e. Mimana drabi choinai rabi mahakti migi minok maisa mina laknaba kaya aduna maram oiraga ngasi gi taibang ase thadolaga chatki megi gi thamoidadi wahang kaya amadi hangawe Rojina mangonda hairamba nangonda ai nuksikak hairoi nangonda aidi nuksikak haikide mayambo aroibada pantholiklamna amukana khurumjari